अहानबदा मरुओइबा पाउ इम्फाल वेस्ट डिस्ट्रिक्ट पुलिस ना मियोय अमा मालेमगी कैथल दा लुपा crore 10 रोंगी ओइगदबा कानी केजी 153 का कोनना फारे जियोलॉजिकल सर्वे ऑफ इंडिया की रिपोर्ट अमगी मतुंग इन्ना तुपुल दा थोखिबा चिंगनिंग खाइबगी थौदोकदु चिंग का हेना कक्पदगिनी हाइरी श्रीलंका की प्रेसिडेंट लेबाक थादोक्तुना मालदीव ता चेनख्रबा मतुंग इमरजेंसी लाउथोख्रे कर्फ्यू थमजिनख्रे हौखिबा पुंग कुनमरीदा इंडियादा अनौबा कोविड केस 13,953 थेंगनख्रे मियोय 95 लेखिद्रे पाउ संदोकना पिजद्रिंगैदा हौखिबा जुलाई 13 पोनी टीवी ना संदोखिबा नुमिदांग पुंग 9 मखाई प्राइम टाइम न्यूज ता याउखिबा चीफ मिनिस्टर ना नोने गी लैंडस्लाइड ता लेखिद्रबा सिंगदा एक्सक्रेशिया अमदी असोक अपन नंख्रबा सिंगदा सेल गी टेंगबांग पिख्रे हाइकिबा दु चुराचांदपुर गी लैंडस्लाइड हाइगदबनी हाइना सेंगदुकजरी खुरुमजरी दीपा समराय लाटपम ना पोनी न्यूज अपडेट पिजरी हौजिक पाउ संदोकना पिजरी इम्फाल वेस्ट डिस्ट्रिक्ट पुलिस की कांगबू अमना मियोय अमा मालेम की कैथल दा लुपा crore 10 मुकी ओइगदबा केजी 153 रोंगी कानी पैकेट 159 गा कोनना फारे हिरम असिगा मरी लेनना ngasi इम्फाल वेस्ट एसपी कॉन्फ्रेंस हॉल दा पांगथोकिबा पाउमी सिंगा उन्नबदा इम्फाल वेस्ट की एसपी केएसए शिवाकांतना थौदोक असि मणिपुर लेंगाकना मयाय काबा चिंजा की मायोक्ता चथरक्लिबा खोंजंग की सरुकमा ओइना ngarang मयाय काबा पोतलम सिंग पुथोक पुसिन तौबगी अककनबा पाउ अमा फंगबदगी महा की मीटिंग मखादा इंस्पेक्टर पी अचौबा मैतैना लुचिंगबा इम्फाल वेस्ट की कमांडो की कांगबू अमना मिनु थोंगदा ngaiduna लाइखि नुमिदांग पुंग 6 मखाइरोम ताबदा नॉर्थ ए ओसी लोमदगी मिनुथोंग मनाक्ता लेबा एमएमटीए पांगना लाक ngakpigani MMTA pangna lakpa plywood puba tata truck registration number RJ19GG0025 ama khamduna executive magistrate amadi gazetted officer sing yauna thiba humbagi thabak chathabada yamlaba kani adu cellotape na yomsinduna semdok laba compartment ta yauramba thengnakibani haina phongdorakhi मखाता ना गाड़ी अदु थीबा हुंबगी थबक चथबदा अतोपा कानी की पैकेट तरेटसु गाड़ी दुदा गाड़ी की ममांग डैशबोर्ड ता यावरंबा थेंगनकी अहानबगी वाहंग पाहुंग चथबदा कानी का कोनना फारबा जोधपुर की इंद्रानगर दगी ट्रक ड्राइवर सदीक मोहम्मद चही निफु मरी अपोकपा साफी मोहम्मद ना कानी असि जोधपुर दगी ओम प्रकाश कोबा महा की पार्टनर अमना थारकपा मसा खंगदबा मियोय अमना राजस्थान दा पुनबा खुसिनरपनी हाइना फोंदोरखी मियोय असे की मोबाइल फोन अनि अमसुंग सैमसंग की ब्लूटूथ ईयरपीस अमा ICICI की डेबिट कार्ड अमागा कोनना सेल ओइना लुपा 1,900 सुफागत पंगमखी हाइना SP शिवाकांतना फोंदोखी इंटरोगेट तौ मतमदा ड्राइवर सी ममिंगना कोई सदीक मोहम्मद हाई महाक्षी किनोदगिनी जोधपुर राजस्थान की जोधपुर हाइबे यादुदगिनी सदीक मोहम्मद 44 years son of Safi Mohammed of Indranagar जोधपुर राजस्थान हाइबा ड्राइवर असी गाड़ी सित मथंदा लाखिबनी मोइसी राजस्थान दा ट्रांसपोर्ट तौदगी सिदगी पोची हापगा पूरगा चटपदा कोइन इंटरसेप्ट तौबनी अदना हौजिगी राजस्थान दी हौजि खाइबा ड्राइवर सिदा हंगो मतमदा राजस्थान दगी ओम प्रकाश हाइदना जोधपुर दा लेबा महाकना कांटेक्ट तौरगा मांगोंदा पीगिदबनी महाकना कांटेक्ट तौरगा पोची सि लोकल मी अमदगी पोची हापलपनी अदुगा पोची खोगी राजस्थान मोक मागी गाइस हापगा पुगिदबनी अदुना हाइबा कैनोसिंगसी मियोइसी अखोई पुंग 9:10 ताबादाइदा अखोई फॉर्मेलिटीज ऑब्जर्व तौरगा फारे अदुगा खोगी पोचै सिंग मागी यावरिबा कैनो तौबा रिकवर तौरगा खोगी आइटम सिंग सिना पुंग 10 दाइदा खोई by observing necessary formalities since tore adu makhatana magi chi kesida investigation tawna bidong ta koi Imphal PS ta koi case ama register tawjare Geological Survey of India gi report amagi matung inna mamang thagi June 18 amadi 30 gi lonaba ahingda Manipur da thokiba chingning khai bagi thodok adu hauzik lairiba ching sing adu ka hena
कक्पदगिनी हाइरी निंगसिंग बयाई नोने डिस्ट्रिक्ट की मनुंग चन्ना लेरिबा मख्वांगखुलदा रेलवे प्रोजेक्ट अमगी मरी लेनना थबक सुरिबा मफम अदुदा खंगहौदना चिंग निंखाइरकपदगी मियोय कया अमा सोपा लेखिदबा अमदी थीबा खंगदना लेरखिबनी हौजिक फावबदा मियोय 50 गी असिबा हक्चांग फंबा ngamkhre National Food Security Act NFSA gi makhada chana thaknaba potlam sing yenthokpa yauna atai chawhat thaurangi scheme sing chana thaknaba potlam sing gi quality FCI gi tongan ba depot sing da food grain gi storage transit and storage loans yauna tongan ba hiram kya gi matang da Rajya Sabha gi MP oriba Laisemba Sana Zawba gi chairmanship makhada ngarang Imphal gi Classic Hotel da FCI gi Manipur State Level Consultative Mifama mapangthokre mafam ada State Level Consultative Committee SLCC की member M Rajchandra L Deven N Indubusan MCI Manipur की DG MR Om Pratap KEF NPD की Director Robertson Asem Amadi Manipur की FCI की official क्या सुसर क्या की Like-minded group LMG Manipurna lamdam sigi awa ana nanglaba sing amadi tola taraba singda leptana tengbang lakpagi sarukama oina yummai tumna chakibadagi awaba mayok nariba mayang Imphal Bengun ngaramda leiba wangmayum bobi gi imungi awabada khudakki oiba tengbang oina lupa lising taraga loinana nongmada sangdraba yadraba potlam sing tengbang khre hari Ningsing bayai haukiba July 13 amadi 12 gi lonaba ahingda electric short circuit na maram oiraga yum mai chakpagi thongdok asi thokibane yum asida miyoi amata lehaudabana asok apan asi anadi yaukide ngasigi tengbang khongchat aduda group asigi secretary Ozit Sorokhaibam na luchingduna khongchat aduda KK Wahengbam Dr Maibam Itin Surendro Ningombam Boinau Maibam Manikanta Mutum Sobita Maibam amadi Birla Salam na chingbasu sarukyakhe Khongchat aduga mari lenana group asigi secretary Ozit Sorokhaibam na phongdokibada ngasigi tengbang thoram asi group asigi 58 lak suba tengbang thoram ni LMG da jat bizati dharma amadi kanglup ki khenaba thamdana mioiba amana mioiba amagi awa ana tarapa matamda minungsigi matau utuna mateng pangminaba haiba asi LMG gi wakhaloni haina phongdokladuna migi awaba paugtambagi mahut migi awabada mateng pangba haibadu oiminasi haina su phongdokki group asina handak none district ki mafam amada chingning khaibagi thongdokta misi mina asok apan yauriba asigi damak CM relief fund da lupa lising yangkai pangjaduna awabada saruk yakhe maram asina lamdam sigi miyamna LMG da thajaba thambiduna group asida support tobiu haina phongdokhi Nakal amarom da LMG na jati furuk ki khenaba thamdana awaba taraba bobi gi imung da sel amadi acha thaksing mateng pangduna imung asigi awaba da saruk yarakpa asigi damak imung manungi maikai degi group asigi thongmi singbu thagat pasu phongdorakhi Lambi gi laibak thiba thogdok amadagi soktuna hauzik Zenems ki ortho warta layeng duna lairiba Thobal District Working Journalist Union gi Joint Secretary su oiriba Ichal Express ki paumi Sek Abasta Union asina sel gi oiba mateng pangkhre amadi anaba asi athubada fagalaktuna hanagumna mathau tawba ngamba oirasanu hairi mahangna paw loba chaluraga mayumda halakpagi lambida thokiba laibak thiba thogdok asina maram oiraga ngasi fawba layeng duna lakhibani Hayeng mahak operation tauragani haiduna doctor na khangalakpadagi kharatang oirabasu mateng oinaba TDWJU gi President Soibam Binoyna selgi mateng adu khusinakibani loinana sokliba asigi matangdasu TDWJU gi team asina mari lainaba Dr Singsu unaduna wari sanaki haina Thobal District Working Journalist Union gi General Secretary Rabi Takhelambam na phongdorakli Kuman Youth Development Club Hairo ki thomi singna ngarang Manipur gi saknai rabi mixed martial art ki sanaroi Jojo Rajkumari gi yumda chatuna mahakna handak pangthokiba MMA fight ta Manipur gi oina chawna mai pakpa purakpabu ikai khumna baga loinana tungdasu hena chawna mai pakpa oirakna bagi pandamda pukning thawatkhre KYDC ki maikai degi angamba fau amadi mahakna sanabada yamna maru oiriba diet sing mateng pangkhre loinana mahakna tungda sanarakadaba fight sing dasu Manipur bu masak takpada natana India bu malem sida wangna pukhatpa ngamba oirasanu haina yaifa pausel piramle haina phongdorakli matang asta break amatang lawminasi
पोनी टीवीना मखल मथेल की थौरम सिंह संदोक्तुना मियाम की सेवा तौजरी मसिदा हेना माय पाकनाबगिदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना लोइना MCTV की चैनल नंबर 988 अमदी ISCOM की चैनल नंबर 142 दा मियाम ना मीटिंग ताबिदुना मपुंग फाबा चैनल अमा ओहनबियो हेना माय पाक चैनल अमा ओइनबगिदमक पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरीब कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी ब्रेक की मतुंग दा तरामना ओक्चरी मखा ताबा पाव अमुक पिजरी District Agriculture Office Thobalda Urea Har Launabagi Che Sang Thazilakhiba Thobal amasung Kakching District ki Lomi Singi Har Hayengdagi Yenba Hauragani Token number 1 dagi 150 Paiba Lomi Singna Chatliba Thasigi Tang Taramari Amadi Token number 151 dagi 300 Faubana Tang Taramanga da Pigani Token Paiba Myoy Khakna Matam Chana DAO gi Office ta Laktuna Har Lauraba Yagani Makata na Yenbagi Pau Media gi Thongda Khangangani Haina District Agriculture Officer Thobal na Thadorapa Cherol Amana Khangalakli Iramdam Manipur Artists Association Imagi Nauna Puthokadaba Sumang Kumhai Chethoi gi Yaifa Thongni Thoram ngasi Imphal East District ki Manung Chanba Brahmapur Nahabam Pamol Lekai da Leiba B Neta Chandra Sharma gi Sangoida Pangthokre Sumang Kumhai asigi script Okram Kunjona Ibani Thormaduda Manipur University of Culture gi Assistant Professor Dr. Makwan Mani Mongsaba Manipur State Sumang Lila Council gi President M Purnimasi Leima Directorate of Information and Public Relation gi Retired Director Mekasandra Kongbam Amadi Imagi President B Neta Chandra Sharma nasu sarugyaki Development and Protection United Voluntary Organization DPUVO Nambolna Chahi Asigi Oina 12 felicitation function of 70% and above holders of SSLC and SSSLC exam Lisingani Kunitoi Lakliba July Gitang Kunmapan Nungtil Pung Ani Taba Matamda Public Hall Nambol Lay Napigani Nambol Kaitel da Pangtokani Haina DPUVO Nambol gi Secretary TH Lamjing Bana Kutyek Piduna Thadorok Pacherol Asnapali Nambol Maikai Haibadi Kabo Wakching Kamong Haigruzam Awangiri Kabi Pamdiar Utlau Govinda Napigani Govinda Gram Kakyai Irom Maizrao Thongnauzam Pukrabam Sanjembam Waheng Kuman Isok Naurem Asigi Kul Singda Lairiba Mahiroi Singna Masa Masagi Marksheet Passport Photo Aadhaar Xerox Samadi Mobile Number Kaloina na Organization Asigi Office ta July Gitang Kunhumdoi Faubagi Manungda Pisilaknaba Khangalakli Maramasina Asigumba Athoiba Mahiroi Sing Ukchabagi Thormasida Nambol Maikaida Lairiba Club Sing Organization Sing Mairapaibi Loop Sing Student Organization Sing School College Sing Mahiroi Sing Oza Sing Amasung Laipak Miam Hufna Thormasibu Saruk Yabinaba Khangalakli Haukiba July Mangada Assam Lengaki Cabinet na Laukiba Warepta Assam gi Muslim Furup Mangabu Assam gi Indigenous ni Haina Sakhang ki Kibda Assam Indigenous People Protection Committee AIPCC gi General Secretary Seram Herazit na Pendaba Fongdorakli Mahakna Hai Barak Valley da Khundariba Kasari Muslim Furup Asi Kasari Ningthau Raja Govinda Chandrana Ing Lisingamaga Chanipan Kuntarukta Saktak Che Piduna Makoigi Maming Fawa Piram Laba Puari Dagi Sagonaraba Muslim Furupni Makoibu Asamgi Indigenous ni Haina Sakhang Bidabasi Laibak Thibani Maramaduna Assam Lengak na Athubada Barak Tampaki Muslim Amadi Manipuri Muslim Singbu Assamgi Indigenous ni Haina Sakhang Gadabani Natrabadi AIPCC na Akanba Khongjang Kaya Changsilagani Haina Fongdoki Ngasigi Paugi Mifamaduda AIPPC gi President Sahadev Rasbangsi Finance Secretary Jasim Uddin Laskar na Chingba Member Singsu Sarugyaki Assam Indigenous People Protection Committee na Haukiba July Gitang Mangada Assam Sakhana Lekba Warep Assam da Leiba Muslim Community Manga Kakpu Assam Indigenous People ni Haina Warep Laukiba Che AIPPC na Thamoy Shong na Pende Pungdoli Mayam di Barak Tampak Leiba Tuang Tuang Muslim Community
Kasari Muslim community sing amadi Manipuri Muslim Meti Pangan sing bukari kita makta Thilenjia hai indigenous ni hai na yellow mini hai na masak khang bidri bino hai basi Assam Sakada ko na hang teningi Assam Sakana indigenous people gi lista barak tampak leba Muslim community amadi Meti Pangal Manipuri Muslim community busu atuma matam da masak khang binaba hona biu natagari AIBBC na akan makongjang kya changsalak ni hai na ajeningi Indiana Ningkha Tamba Chahi Humfutara Manga Surakpagi Sarukama Oina Yumthong Kudingda Jati gi Firal Thet Naba Chatarakliba Har Ghar Tiranga campaign gi Sarukama Oina Kunithoi Sector Assam Rifles IGAR East ki meeting Makada 44 Assam Rifles Sinduna Jati gi Firal gi Matangda offline lecture amasung interactive webinar Tamenglong amadi Kangpopi district ta pangthokre Thoramasi Kangpopi district ta Leiba Gelnel Higher Secondary School gi Mahirui Singi Damak Makoibu Puwari amadi National Flag asigi nunggi oiba wahanthok ki matangda takpi tambike amasung Tamelongda Wellness cum Medical Camp ama Jandu Construction Company gi Sinmi Singi Damak pangthokki amadi Jati gi Firal gi matangda takpi tambike Medical Camp aduda lemna ana layeng batanatana hidak langthaksu khunja singda lemna yenthoki loinana makoi gi mayumda Jati gi Firal asi thetnaba pukning su thawatki India ga yumthang nariba leibak Sri Lanka da emergency lauthokhi baga loinana curfew su thamjinkhre leibak asada economic crisis mayok nariba asigi matangda miyam na yaning daba utuna khongjang kaya sangsinduna lakibagi sarukama oina tha asigi tangma panda anti government protesters singna Colombo da leiba president gi official residence ta thomjilakpadagi lotuna leirakiba Sri Lanka gi president Gotabaya Rajapaksa ngasi Sri Lanka thadokuna Maldives ta chenkre haibagi pau tabadagi Sri Lanka gi konung oriba Colombo da leibak miyamna thoklaktuna irang haurakpadagi emergency lauthokhi baga loinana curfew su thamjinkhibani hari ningsingba yai Gotabaya Rajapaksa na mahaki imung manung sing asoi angam yaudana leibak asidagi thadok trifauba president gi famdagi thadokloi haina khangnakiba leikrabani amaromda Gotabaya Rajapaksa gi manaw nupa amadi leibak asigi economic crisis ta chauna chenariba hanagi finance minister oiramba Basil Rajapaksa su tha asigi tang 13 da Dubai da chenaba honarambadagi thingkhibani hari ngasi president Gotabaya Rajapaksa military gi private jet ta mahaki imung manung gi miyoi manga amadi staff ahum ga konana Sri Lanka dagi chen ki bani hari Union Health Ministry gi data gi matung inna India da haukiba pung kunmari asida nauna COVID-19 positive oiba miyoi lising tara taruk chamapan ga supna taruk thengnakre lising tara manga chamri ga nifu taret na laina astagi fagatke amadi miyoi nifu manga na laikidre masiga tharga hauzik faubada laichat asna maram oiraga laikidaba migi masing punna lak manga lising kun manga chamnga ga tara mapan oikibaga loinana hauzik India da COVID-19 naduna leiba migi masing na lakama lising kuntrani toy chamri ga yangkhai taret oiri positivity rate na chada ahum dasmik taruk nipan oiki amasung fagatpagi changna chada marfu nipan ngakpikani marfu tara nipan dasmik yangkhai sino oiki aroibada maroiba pau amuhana Imphal West District Police na miyoi ama mallemgi kaithel da lupa crore tara romgi oigadaba kani kg 113 taruka konana fare Geological Survey of India gi report amagi matung inna tupul da thokiba chingning khaibagi thodok adu ching ka hena kakpadagini hari Sri Lanka gi president na leibak thadoktuna Maldives ta chen khraba matung emergency lauthokre curfew thamjinkhre haukiba pung kunmari da India da anoba covid case lising tara taruk chama panga supna taruk thengnakre miyoi nifu manga laikidre Matang asta poni news update loisinjare meeting tabiru bapuna mapu amuka hana khurumjari